Assalamualaikum kana kana laibuna thokpiraklo wari saching asidi kabak sangna wari sage samsi ngasi numidang kakpa chakadawrimni hoji nalap matungda thoni ngasi di live che adum mayamga I paw lawnaram gain thokla imni kari karamno paw sisu Ukraine lomda Russia romda changba haurani Gaza gi sidi mayamgi dua dagi Allah gi raham dagi lansi lepada laire ko lansi lepada laire aduna maram moiraga Imran Khan wa alaikum assalam bro MD Abdul Salam wa alaikum assalam nahi di sangna live si tausi YouTube sida faja fajana wari watai hangna se akhoi amaga amaga khangna chana basak mai se Manipur lam du sondak suti kumthrak pasida lakain khallimni nakhoi mayamgi dua dagi जो भी हो लाकनी सोई दमकी चारे ताऊ चारे वालेकुम अस्सलाम ब्रो पूरा लेपगे पाउलेत्रा लेपगे पूरा काबकमा वासी हजिक सुकन वारी सानरी दु लेपनी आई वखल दे लेपनी फिफम से लेपगे फिफम द लाखराब पूरा अखोगी लेपगे लोइजलबगी फिफम द लाखरे लेपने यामनो फै करिगादी मिसम से याम साथिन असीरे बेकसुर मिसी याम साथिन असीरे yam sathine ngasi su mi tare nipal asai nungthil da phawba mi tare nipal de si hauramni ko adu numi chupa si baga ngasi si baga di yam na khenai ngasi ne yam sathine watni adre di atei country makhai na su hoji yam na kana protest makhoi gi flotilla hariba jahaz gaza gi mateng gi changlak khibdo adugi maikeida adugi mateng habdi mohoi gi support ta yam na sauna protest su tawri mafam da yam na sauna protest tawri Europe lomda Madrid Spain lomda Hamas adum leigani makhoi si hojik ahambada mi phaki makhai si thadok thajin tawbagi matungda adui matungda makhoi si pura Gaza gi hukumat se masi sinnabagi matungda makhoi se talatalab ya khoi gi khuchu khulai thadoega adum public makhai gane ahambada lepasini yam darkar orse adum public makhai ga khoi gi mili na ki vibe tare adum chatna thokna kibdo khulai thadok lega apaba santi purapa kainoma mo oi khibdo state amo oi khibde aduk mai fifam da kumthra kanaba Iran da tonimba tawsano sugam namloi taw mani Iran di hoji Iran na makhoi gi E3 haine Europe country makhaina Iran gi mathakta mayam amma khoi gi tax lang sanction amma lagai ra puro Iran na mawalo de makhoi gi wari sandroi haidu khare Iran gi taraf te gi su makhoi go wari sanaroi sini Iran na hairese makhoi go wari sanabe darkar paridre sini adrai di hoji Russia amasung Ukraine sida attack tawna kriji drone chamga drone chatruk adrai di Russia gi taraf te gi chatri rak 700 times crack Ukraine gi mathak te strike tawrim drone amasung jet na asida mioi amasi bagi paulai aduga Ukraine gi taraf te gi su Russia gi Moscow yauna Moscow Russia की राजधानी कैपिटल अदु यौना ड्रोन थाजल लेगा स्ट्राइक तौबगी अटैक तौबगी पाव मयामम लाएगा मदु ngasi दगी तला तला हौरिमनी Russia अमसुंग यूक्रेन गी पाव से हमतम फॉलो तौगे अदुगा अल्हम्दुलिल्लाह गाजा अमसुंग इजराइल गी लान सिदि लेपने हाइना आशा तौरे को हजु पावदा वारी फजन सानरी हमास की मकोक सिंबली दार मखैगा हुजे हुजिकता कनानो मेसेज में रही से पाब ngамद्रे और ईरान से नुंसी नहाक हर से असेम वानी ईरान से मोआ लौदे हर से न करिगना द हाइबगी अदु तंजाम द हाइगिमनी करेगा दिमा एंथीदना हाइबे वानते एंथीदना हाइबे वानते बेसिरसु वारी खर लैराबा वारी खर लैरे हर से न सिनी ईरान का मयाम खंगिदुनी ईरान का इजराइल का लान तवे है से 12 days war तौकिदो 12 days war से द ईरान ना इजराइल के लान तौखरिजे करिगिनो गाजा गिना फिलिस्तीनी माइगी मिसंग चंगले गनाबा ईरान ना गाजा का लान तौरिसे एनी माद्रेदी अमेरिका अमसुंग इजराइल ने ईरान दे अटैक तौरिसिनबु गाजा की सपोर्ट तवी माद्रेदी यमन की सपोर्ट तवी एक नंबर दा हिजबुल्लाह की सपोर्ट तवी आइना अदुना मरम ओइरगा ईरान की मथक सिदा मागी अखोगी कनुम लेरि मखैसे ग्रुप लेरि मखैसे ईरान ने थमिमना बे यमन दो गेरा माद्रे लेबनान दो गेरा adredi gaza do gira iran na mating to wisina aduna maram oiraga
ꯏꯔꯥꯟꯒꯤ ꯃꯊꯛꯁꯤꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈꯤꯕꯅꯦꯕ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯏꯔꯥꯟꯒꯤ ꯃꯤꯆꯪ ꯌꯃꯟ ꯏꯔꯥꯟꯒꯤ ꯃꯤꯆꯪ ꯍꯃꯥꯁ ꯏꯔꯥꯟꯒꯤ ꯃꯤꯆꯪ ꯂꯦꯕꯅꯟ ꯏꯔꯥꯟꯒꯤ ꯃꯤꯆꯪ ꯒꯖꯥ ꯑꯁꯤ ꯑꯣꯏꯔꯤꯕꯅꯦꯕ ꯑꯁꯤ ꯑꯣꯏꯔꯒ ꯂꯥꯟꯁꯤ ꯇꯧꯅꯈꯤꯕꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ 12 ꯂꯥꯟ ꯇꯧꯔꯝꯕꯁꯦ ꯏꯔꯥꯟꯒꯤ ꯇꯔꯞꯇꯩ ꯅꯨꯃꯤꯠ 12ꯅꯤ ꯂꯥꯟ ꯇꯧꯔꯝꯂꯒ ꯀꯩꯅꯣꯝꯅ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯂꯥꯟ ꯂꯦꯞꯄꯣ ꯁꯤꯁꯐꯥꯌꯔ ꯇꯧꯔꯣ ꯍꯥꯏꯔꯒ ꯒꯖꯥꯒꯤ ꯃꯔꯝꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯏꯔꯥꯟꯅ ꯂꯩꯊꯣꯛꯈꯤꯕꯁꯦ ꯁꯤꯅꯕ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯑꯗꯨꯗꯁꯨ ꯂꯥꯟꯁꯤ ꯂꯦꯞꯈꯤꯔꯣꯏ ꯅꯪꯅ ꯖꯞꯇꯛ ꯒꯖꯥꯗ ꯂꯥꯟꯁꯤ ꯇꯧꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯂꯦꯞꯂꯣꯏ ꯅꯪ ꯒꯖꯥꯗꯁꯨ ꯅꯪ ꯁꯤꯁꯐꯥꯌꯔ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯃꯇꯝꯗꯨꯗ ꯃꯨꯛꯂꯝꯃꯗꯤꯅꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯒꯦꯔꯥ ꯃꯨꯁꯜꯃꯥꯟ ꯃꯈꯩꯁꯦ ꯏꯔꯥꯟꯒꯤ ꯁꯄꯣꯔꯠ ꯃꯈꯩꯁꯦ ꯂꯣꯏꯅ ꯍꯔꯥꯎꯔꯝꯒꯅꯤꯅꯕ ꯊꯃꯣꯏꯁꯦ ꯄꯦꯜꯂꯝꯒꯅꯤꯅꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯂꯥꯟ ꯂꯦꯞꯄꯣ ꯍꯥꯏꯔꯒ ꯏꯔꯥꯟꯅ ꯍꯦꯛꯇ ꯂꯦꯞꯈꯤꯕꯁꯦ ꯀꯞꯆꯜ ꯊꯤꯟꯖꯜꯕ ꯂꯦꯞꯈꯤꯕꯁꯦ ꯋꯥ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟ ꯂꯦꯞꯄꯒꯤ ꯃꯈꯣꯏꯒꯤ ꯋꯥ ꯑꯃ ꯍꯥꯏꯅꯗ꯭ꯔꯤ ꯍꯥꯏꯕ ꯏꯔꯥꯟꯒ ꯏꯖꯔꯥꯏꯜꯒ ꯍꯥꯏꯅꯈꯤꯕ ꯂꯩꯕ꯭ꯔꯣ ꯑꯩꯅ ꯂꯥꯟ ꯂꯦꯞꯄꯒꯤ ꯂꯦꯞꯇꯕꯒꯤꯅ ꯍꯥꯏꯅꯈꯤꯕ ꯂꯩꯇꯥꯕ ꯍꯦꯛꯇ ꯍꯥꯏꯔꯛꯂꯒ ꯂꯥꯟꯁꯤ ꯂꯦꯞꯈ꯭ꯔꯤꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯌꯃꯟꯒꯤ ꯑꯗꯨꯒ ꯂꯣꯏꯒꯦꯗ ꯌꯃꯟ ꯂꯦꯕꯅꯟ ꯒꯖꯥ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯃꯈꯣꯏꯒꯤ ꯁꯤꯁꯐꯥꯌꯔꯁꯨ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯔꯥꯟꯕꯨ ꯍꯧꯖꯤꯛꯁꯨ ꯏꯔꯥꯟꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯏꯔꯥꯟꯕꯨ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯅꯠꯇ ꯐꯨꯜ ꯁꯞꯄꯣꯔꯠꯅꯕ ꯏꯔꯥꯟ ꯀꯔꯤ ꯍꯥꯏꯕꯗꯤ ꯁꯨꯛ ꯌꯥꯝꯕ ꯊꯪꯅꯕꯗ ꯁꯥꯎꯗꯤ ꯑꯔꯕ ꯂꯩꯔꯤ ꯗꯨꯕꯥꯏ ꯂꯩꯔꯤ ꯕꯦꯍꯔꯟ ꯂꯩꯔꯤ ꯀꯇꯔ ꯂꯩꯔꯤ ꯑꯃꯁꯤꯅ ꯀꯔꯤꯝꯇ ꯀꯥꯒꯣꯖ ꯄꯣꯇ꯭ꯔꯣꯗ ꯆꯦ ꯆꯥꯡꯗ ꯀꯟꯗꯦꯝ ꯇꯧꯕ ꯁꯔꯥ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯒ ꯏꯔꯥꯟꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯏꯖꯔꯥꯏꯜꯒꯤ ꯃꯊꯛꯇ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯤꯝꯃꯠꯀꯤ ꯃꯊꯧ ꯅꯥꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯤꯝꯃꯠꯀꯤ ꯃꯊꯧ ꯅꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥ ꯈꯔ ꯂꯩꯌꯦꯕ ꯖꯣꯕꯤꯌꯣ ꯍꯧꯖꯤꯛ ꯏꯔꯥꯟꯁꯨ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤ ꯇꯧꯔꯛꯏꯁꯤꯅꯕꯨ ꯁꯤꯗ ꯃꯌꯥꯝꯅ ꯄꯥꯎꯁꯦ ꯒꯖꯥꯗꯇ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯇ꯭ꯔꯣꯞꯁ ꯑꯥꯔꯃꯤ ꯃꯗꯩꯗꯤ ꯃꯈꯣꯏꯒꯤ ꯅꯦꯚꯤ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯤꯗꯜ ꯏꯁꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯒꯜꯐꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤ ꯑꯁꯤ ꯁꯣꯝꯗ ꯁꯤꯁꯐꯥꯌꯔꯁꯤ ꯇꯧꯔꯒ ꯏꯔꯥꯟꯒꯤ ꯃꯊꯛꯁꯤꯗ ꯇꯥꯈꯤꯕ꯭ꯔꯥ ꯁꯤꯅꯤ ꯂꯥꯟꯒꯤ ꯈꯪꯕ ꯃꯈꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯁꯦ ꯏꯊꯣꯔꯛꯏꯁꯦ ꯁꯣꯝꯗ ꯁꯤꯁꯐꯥꯌꯔ ꯇꯧꯔꯒ ꯁꯣꯝꯗ ꯏꯔꯥꯟꯕꯨ ꯅꯩꯕꯒꯤ ꯑꯃꯛꯀ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯅꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯁꯣꯝꯗ ꯌꯨꯔꯨꯞ ꯂꯣꯝꯗꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯥꯔꯁꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜꯁꯤꯒꯤ ꯃꯥꯗꯔꯦ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯔꯦꯅꯤꯌꯝ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯅ ꯗꯕꯥꯞꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯝꯗꯨꯅ ꯍꯣꯠꯅꯔꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯔꯥꯟꯒꯤ ꯃꯊꯛꯁꯤꯗ ꯏꯔꯥꯟꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯏꯔꯥꯟꯒꯤ ꯃꯅꯥꯗ ꯀꯔꯤꯝꯇ ꯆꯪꯗꯦ ꯏꯔꯥꯟ ꯂꯥꯟꯒꯤꯗꯃꯛꯇ ꯔꯦꯗꯤꯅꯤ ꯏꯁꯤꯡ ꯂꯣꯝꯗꯩ ꯂꯥꯛꯑꯁꯨ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤ ꯅꯦꯚꯤ ꯀ꯭ꯔꯥꯛꯁꯤ ꯏꯔꯥꯟꯒꯤ ꯏꯟꯇꯔꯅꯦꯁꯅꯦल ꯋꯥꯇꯔꯗ ꯌꯧꯔꯛꯈ꯭ꯔꯕꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯅꯦꯚꯤ ꯀ꯭ꯔꯥꯛꯁꯦ ꯀꯇꯔꯗ ꯑꯣꯏꯒꯦꯔꯥ ꯕꯦꯍꯔꯟꯗ ꯑꯣꯏꯒꯦꯔꯥ ꯏꯔꯥꯛꯇ ꯑꯣꯏꯒꯦꯔꯥ ꯁꯣꯝꯗ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯑꯁꯤꯒꯤ ꯒꯜꯐꯁꯦ ꯁꯤꯗ ꯔꯦꯠꯁꯦ ꯑꯃꯁꯤꯗ ꯂꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯖꯍꯥꯖꯁꯦ ꯂꯥꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇ ꯂꯣꯏꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯏꯔꯥꯟꯁꯤꯕꯨ ꯀꯣꯏꯁꯤꯜꯂꯤꯕꯅꯦꯕ ꯍꯧꯖꯤꯛꯇ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛꯀ ꯁꯤꯁꯐꯥꯌꯔꯁꯤꯗꯁꯨ ꯗꯣꯅꯥꯜड ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯁꯤꯅꯕꯨ ꯀꯔꯤꯒꯨꯝꯕ ꯍꯃꯥꯁꯅ ꯁꯤꯁꯐꯥꯌꯔꯁꯤꯗ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯏꯕꯗꯨ ꯒꯖꯥ ꯑꯁꯤ ꯄꯨꯔꯥ ꯅꯁꯇ ꯅꯥꯕꯨꯠ ꯇꯧꯊꯣꯛꯀꯅꯤ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯅꯁꯇ ꯅꯥꯕꯨꯠ ꯍꯃꯥꯁ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦ ꯀꯔꯤꯝꯇ ꯌꯦꯡꯂꯣꯏ ꯁꯤꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯃꯥꯁꯀꯤ ꯃꯊꯛꯇꯁꯨ ꯈꯔ ꯄ꯭रेꯁꯔꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯁꯤꯁꯐꯥꯌꯔꯁꯤꯗ ꯑꯌꯥꯕꯁꯤ ꯂꯣꯏꯅ ꯄꯤꯔꯛꯑꯕ ꯃꯗꯩꯗꯤ ꯅ꯭ꯌꯨꯁ ꯀꯣꯡꯒꯥꯏ ꯑꯃꯗ ꯍꯃꯥꯁꯅ ꯈꯨꯠꯂꯥꯏ ꯊꯝꯈ꯭ꯔꯦ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯊꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯍꯥꯟꯕꯗ ꯈꯨꯠꯁꯨꯅꯦ ꯈꯨꯠꯂꯥꯏꯅꯦ ꯐꯖꯅ ꯀꯩꯅꯣꯝ ꯇꯧꯔꯒ ꯍꯣꯁꯇꯦꯖꯦꯁ ꯃꯈꯩ ꯗꯤꯜ ꯇꯧꯅꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯈꯤꯕ ꯐꯤꯂꯤꯁꯇꯤꯟꯁꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯈꯤꯕ ꯅꯥꯀꯜꯂꯔꯣꯏꯗꯒꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯇ꯭ꯔꯥꯛ ꯅꯣꯡꯃꯒꯤ ꯗꯤꯟꯗ ꯇ꯭ꯔꯥꯛ 700-800 ꯆꯪꯂꯛꯄ ꯆꯥꯅꯤꯡꯉꯥꯏ ꯒꯖꯥꯒꯤ ꯃꯇꯦꯡꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯖꯥꯗ ꯇꯣꯏꯔꯤꯕ ꯆꯥꯏꯔꯤꯕ ꯃꯈꯩꯁꯦ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯂꯒ ꯑꯂꯣꯏꯕꯤꯗ ꯅꯝꯕꯔ 6 ꯁꯨꯕꯗꯔ 8 ꯁꯨꯕꯗꯔꯅꯤ ꯍꯃꯥꯁꯅ ꯒꯣꯔꯃꯦꯟ ꯒꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯨꯀꯨꯃꯠꯁꯦ ꯐꯤꯂꯤꯁꯇꯤꯟ ꯑꯣꯊꯣꯔꯤꯇꯤꯗ ꯁꯤꯟꯅꯔꯝꯒꯗꯧꯔꯤꯕꯅꯤ ꯐꯤꯂꯤꯁꯇꯤꯅꯤ ꯑꯣꯊꯣꯔꯤꯇꯤꯗ ꯐꯤꯂꯤꯁꯇꯤꯟ ꯅꯈꯣꯏꯅ ꯌꯦꯡꯍꯧꯔꯣ ꯍꯥꯏꯅ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯥꯏꯕꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯂꯦꯀꯨꯝ ꯑꯁꯁꯂꯥꯝ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤक ꯀꯟꯇ꯭ꯔꯤ ꯒꯖꯥꯒ ꯊꯪꯅꯕ ꯃꯈꯩꯁꯤꯅ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯒꯖꯥꯁꯤꯗ ꯍꯧꯖꯤꯛ ꯅꯧꯅ ꯁꯦꯝꯒꯠꯂꯛꯀꯗꯧꯅꯤꯗꯅ ꯒꯖꯥꯁꯤ ꯂꯣꯏꯅ ꯁꯃꯟꯗꯔ ꯃꯌꯥ ꯅꯥꯕ ꯁꯃꯟꯗꯔ ꯃꯌꯥꯁꯦ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯗ ꯁꯃꯟꯗꯔ ꯃꯌꯥꯁꯤ ꯂꯣꯏꯅꯃꯛꯇꯩꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯂꯣꯏꯅꯃꯛꯇ ꯍꯦꯟꯅ ꯇꯥꯡꯕ ꯖꯃꯤꯟ ꯅꯥꯕ ꯂꯣꯏꯅꯃꯛꯇꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯖꯃꯤꯟ ꯅꯥꯕ ꯁꯃꯟꯗꯔ ꯃꯌꯥꯁꯦ ꯃꯤꯂꯤꯌꯟ ꯇ꯭ꯔꯤꯂꯤꯌꯟ ꯌꯧꯔꯤꯕꯅꯦꯕ ꯁꯃꯟꯗꯔ ꯃꯌꯥꯁꯦ ꯑꯗꯨꯒꯤ ꯉꯁꯥꯏ ꯒꯖꯥ ꯑꯁꯤ ꯁꯃꯟꯗꯔ ꯃꯌꯥ ꯑꯣꯏꯕꯁꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯦꯔꯤꯀꯥꯒꯤꯁꯨ ꯃꯃꯤꯠ ꯑꯗꯨꯗ ꯇꯥꯔꯤꯕꯅꯤ ꯑꯔꯕ ꯃꯍꯩꯒꯤꯁꯨ ꯃꯃꯤꯠ ꯇꯥꯔꯤꯕꯅꯤ ꯂꯣꯏꯅꯃꯛꯀꯤ ꯃꯃꯤꯠ ꯇꯥꯔꯤꯕꯅꯤ ꯕꯤꯖꯤꯅꯦꯁꯀꯤ ꯄꯩꯁꯥꯒꯤ
ꯗꯤꯟꯗ ꯅꯠꯇꯦ ꯂꯩꯔꯤꯁꯦ, ꯗꯤꯟꯗ ꯏꯃꯥꯟꯗ ꯅꯠꯇꯦ, ꯄꯩꯁꯥꯗ. ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯉꯁꯤ 67,000 68,000 ꯃꯤ ꯁꯍꯤद ꯑꯣꯏꯈ꯭ꯔꯒ ꯑꯁꯣꯛꯄꯅ ꯂꯥꯛ ꯑꯅꯤꯒꯤ ꯅꯛꯌꯥ ꯑꯣꯏꯈ꯭ꯔꯒ 67 68,000 ꯁꯤ ꯕꯁ ꯑꯜ ꯖꯖꯤꯔꯥꯒꯤ ꯔꯤꯄꯣꯔꯠ ꯈꯛꯇꯅꯤꯀꯣ. ꯑꯗꯨꯒ ꯑꯁꯦꯡꯕꯗꯗꯤ ꯖꯃꯤꯟ ꯃꯅꯨꯡꯗ ꯂꯩꯕ ꯑꯃ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯎꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯝꯈ꯭ꯔꯕꯅꯤ. ꯃꯤ ꯂꯥꯛ ꯑꯅꯤ ꯂꯥꯛ ꯑꯃ ꯃꯈꯥꯏ ꯑꯗꯨꯒꯤ ꯅꯛꯌꯥ ꯑꯣꯏꯈ꯭ꯔꯕꯅꯤ. ꯁꯤ ꯁꯤꯝꯄꯜ ꯃꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯊꯤꯕ ꯃꯤꯅꯥꯕ, ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯇꯔꯞꯇꯒꯤ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯁꯨꯇ꯭ꯔꯣꯒꯤ ꯇꯔꯞꯇꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯈꯩꯒꯤ ꯆꯥꯎꯔꯞꯅ ꯁꯤꯒꯤ ꯃꯤꯁꯤ ꯄꯥꯔꯤꯕꯅꯥꯕ. ꯁꯤꯕꯕꯨꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯛ ꯑꯃ ꯃꯈꯥꯏ ꯂꯥꯛ ꯑꯅꯤ ꯍꯦꯟꯅ ꯁꯤꯈ꯭ꯔꯕꯅꯥꯕ, ꯃꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯥꯕ. ꯑꯗꯣ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯁꯨꯛ ꯁꯥꯡꯕ ꯇꯧꯔꯛꯄꯁꯤꯗ ꯃꯌꯥꯝꯁꯨ ꯈꯪꯂꯝꯒꯅꯤ ꯑꯔꯕ ꯀꯟꯇ꯭ꯔꯤ ꯃꯈꯩꯅ ꯀꯔꯤ ꯇꯧꯒꯦ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ. ꯃꯥꯒ ꯊꯪꯅꯕ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯤꯅ ꯇꯨꯔꯀꯤ ꯀꯔꯥꯏꯁꯦ ꯄꯥꯋꯔꯐꯨꯜ ꯅꯥꯕ. ꯇꯨꯔꯀꯤ ꯀꯔꯥꯏꯁꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯦ ꯑꯃꯅꯦ ꯏꯖꯤꯞ ꯍꯥꯏꯔꯦ. ꯏꯖꯤꯞꯇꯤ ꯃꯥꯔ ꯆꯥꯃꯟꯗꯅ ꯏꯖꯤꯞꯇꯤ ꯆꯣꯡꯊꯣꯔꯛꯇ꯭ꯔꯤꯕꯅꯤ. ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯏꯖꯤꯞꯁꯤ ꯂꯥꯟ ꯌꯥꯝ ꯁꯥꯊꯤꯅ ꯇꯧꯅꯈ꯭ꯔꯦ ꯏꯖꯔꯥꯏꯜꯒ ꯃꯃꯥꯡꯗ. ꯌꯥꯝ ꯁꯥꯊꯤꯅ ꯇꯧꯅꯈ꯭ꯔꯦ, ꯃꯥꯏ ꯃꯇꯨꯡꯗ ꯀꯅꯥꯝꯇ ꯂꯦꯞꯇꯦ. ꯑꯗꯨꯅ ꯃꯥꯁꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯅꯤꯡ ꯍꯟꯕꯅꯥꯕ. ꯇꯨꯔꯀꯤ ꯍꯥꯏꯔꯦ ꯄꯥꯋꯔꯐꯨꯜꯅꯤ, ꯃꯥ ꯀꯔꯤꯒꯤ ꯇꯧꯔꯛꯇ꯭ꯔꯤ? ꯁꯥꯎꯗꯤ ꯑꯔꯕ ꯍꯥꯏꯔꯦ ꯄꯥꯋꯔꯐꯨꯜꯅꯤ, ꯀꯔꯤꯒꯤ ꯇꯧꯔꯛꯇ꯭ꯔꯤ? ꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯥꯔꯣꯕꯥꯔꯒꯤ. ꯑꯩꯒꯤ ꯃꯨꯁꯜꯃꯥꯟ ꯑꯃꯅ ꯋꯥꯔꯒ ꯌꯦꯡꯕ ꯉꯝꯗꯦ, ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯤ ꯇꯥꯏ ꯏꯌꯥꯝꯕ. ꯃꯥꯅꯦ, ꯑꯁꯦꯡꯕꯅꯤ ꯔꯤꯖꯋꯥꯟ ꯁꯦꯈ, ꯑꯁꯦꯡꯕ ꯋꯥꯅꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯗꯣ. ꯑꯗꯨ ꯀꯝ ꯇꯧꯅꯤ ꯍꯧꯖꯤꯛꯇꯤ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯁꯤꯖꯐꯥꯌꯔꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯃꯈꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯖꯤꯞꯇ, ꯃꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯎ ꯊꯣꯛꯂꯛꯀꯅꯤ. ꯑꯗꯨ ꯀꯥꯕꯛꯄꯨꯗꯤ ꯃꯈꯣꯏ ꯄ꯭ꯔꯣꯁꯦꯁꯁꯤ ꯆꯠꯊꯕ ꯍꯧꯔꯕꯅꯤ. ꯃꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ, ꯑꯗꯩꯗꯤ ꯍꯣꯁꯇꯦꯖꯦꯁ ꯗꯤꯜ, ꯃꯗꯩꯗꯤ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ, ꯃꯗꯩꯗꯤ ꯁꯤꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯃꯈꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯂꯣꯒꯦꯗ, ꯃꯗꯩ ꯐꯤꯂꯤꯁꯇꯤꯅꯤ ꯃꯈꯣꯏ ꯎꯃꯔ ꯀꯦꯠ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯤ 250ꯒꯤ ꯃꯊꯛꯇ ꯊꯥꯗꯣꯛꯄ, ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯃꯈꯣꯏꯒꯤꯗ ꯍꯥꯏꯅ. ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯀꯨꯝꯊꯔꯛꯀꯗꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯅꯤꯡꯉꯥꯏ ꯆꯪꯁꯤꯜꯂꯛꯄ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯕꯤꯜ, ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯔꯤꯕꯨꯜ ꯇꯧꯕ, ꯒꯖꯥꯁꯦ ꯑꯀꯥꯏ ꯑꯇꯣꯏ ꯃꯍꯩꯁꯤ ꯁꯦꯡꯗꯣꯛꯂꯒ ꯑꯁꯤ ꯂꯣꯏ ꯀꯨꯝꯊꯔꯛꯀꯗꯕꯅꯤ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ. ꯑꯗꯨ ꯏꯪꯈꯤꯕꯁꯤꯅ ꯌꯥꯝ ꯐꯩ. ꯁꯤꯔꯤ ꯃꯤꯁꯤ ꯍꯃꯥꯁꯀꯤ ꯃꯤ ꯑꯃꯐꯥꯎ ꯁꯤꯕ ꯅꯠꯇꯦ, ꯁꯤ ꯈꯪꯉꯨ. ꯍꯃꯥꯁꯀꯤ ꯃꯤꯑꯣꯏ ꯑꯃꯐꯥꯎ ꯁꯤꯕ ꯅꯠꯇꯦ, ꯂꯣꯏꯅ ꯃꯆꯤꯟ ꯊꯤꯔꯤꯕ. ꯉꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯄꯥꯎꯗ ꯇꯥꯔꯒꯦ ꯅꯈꯣꯏ ꯍꯃꯥꯁꯀꯤ ꯃꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ? ꯀꯔꯝꯕ ꯅ꯭ꯌꯨꯁꯇ ꯑꯝꯇ ꯍꯥꯏꯔꯛꯏ ꯍꯃꯥꯁꯀꯤ ꯃꯤ ꯁꯤ ꯍꯥꯏꯅ? ꯀꯗꯥꯏꯗꯁꯨ ꯍꯥꯏꯔꯛꯇꯕꯅꯤ. ꯍꯥꯏꯔꯛꯄ ꯅꯈꯣꯏ ꯊꯦꯡꯅꯈꯤꯕ꯭ꯔꯥ? ꯍꯃꯥꯁꯀꯤ ꯂꯥꯟꯃꯤ 10 ꯁꯤꯔꯦ, ꯍꯃꯥꯁꯀꯤ ꯂꯥꯟꯃꯤ 1 ꯁꯤꯔꯦ ꯍꯥꯏꯅ ꯀꯔꯝꯕ ꯄꯥꯎꯗ ꯊꯦꯡꯅꯩ? ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ. ꯑꯩꯗꯤ ꯉꯁꯤꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ. ꯑꯩꯗꯤ ꯐꯤꯂꯤꯁꯇꯤꯅꯤ 50 ꯁꯤꯔꯦ, ꯐꯤꯂꯤꯁꯇꯤꯅꯤ 100 ꯁꯤꯔꯦ ꯍꯥꯏꯔꯁꯤ ꯑꯁꯥꯏꯒꯤ ꯖꯃꯤꯟ ꯃꯊꯛꯇ ꯂꯩꯔꯤꯕ, ꯇꯦꯟꯠꯇ ꯃꯅꯨꯡꯗ ꯂꯩꯔꯤꯕ, ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯉꯥꯛꯇꯅꯤ. ꯁꯤꯈꯤꯕ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯆꯤꯡꯕ ꯍꯃꯥꯁꯀꯤ ꯑꯗꯨ ꯈꯛꯇꯅꯤ ꯈꯪꯉꯤꯁꯦ. ꯃꯃꯤꯡꯗꯨ ꯂꯣꯏ ꯄꯜꯂꯔꯣꯏꯒꯦ, ꯃꯌꯥꯝ ꯈꯪꯂꯝꯒꯅꯤ. ꯑꯗꯨꯝ ꯈꯛꯇꯪ ꯈꯪꯉꯤ. ꯑꯗꯨꯁꯨ ꯐꯦꯁ ꯇꯨ ꯐꯦꯁ ꯀꯥꯞꯅ ꯊꯦꯡꯅꯕꯗ ꯁꯍꯤꯗ ꯑꯣꯏꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯑꯇꯣꯞꯄꯗ ꯀꯝꯕ ꯃꯤ ꯁꯤꯕ ꯌꯥꯎꯈ꯭ꯔꯦ? ꯀꯝꯕ ꯃꯤ ꯁꯍꯤꯗ ꯑꯣꯏꯕ ꯌꯥꯎꯈ꯭ꯔꯦ? ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯑꯩꯉꯣꯟꯗ. ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯕꯨ ꯎꯕꯩꯗ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯊꯣꯛꯂꯛꯂꯦ. ꯅꯣꯡꯉꯥꯜꯕꯒ ꯑꯗꯨꯝ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯔꯛꯂꯦ, ꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ. ꯑꯗꯨ ꯀꯔꯥꯏ ꯌꯥꯕ? ꯁꯤꯔꯤ ꯃꯤ ꯃꯈꯩꯁꯦ ꯂꯣꯏꯅ ꯃꯤꯆꯝ ꯉꯥꯛꯇꯅꯤ. ꯂꯣꯏꯅ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯁꯤꯔꯤ ꯃꯈꯩꯁꯦ. ꯐꯤꯂꯤꯁꯇꯤꯅꯤ ꯃꯤꯆꯝ ꯉꯥꯛꯇꯅꯤ. ꯑꯉꯥꯡ ꯑꯄꯤꯛ ꯑꯄꯤꯛꯄ ꯆꯍꯤ 1 ꯁꯨꯕ, ꯊꯥ 3 ꯁꯨꯕ, ꯊꯥ 3 ꯁꯨꯕ, ꯊꯥ 3 ꯁꯨꯕ ꯑꯁꯤꯒꯨꯝꯕꯇꯅꯤ ꯁꯤꯔꯤꯁꯦ. ꯍꯃꯥꯁꯀꯤ ꯃꯤ ꯑꯃꯐꯥꯎ ꯁꯤꯕ ꯅꯠꯇꯦ. ꯍꯃꯥꯁꯀꯤ ꯃꯤ ꯖꯃꯤꯟ ꯀꯝꯁꯦ ꯀꯝ 100 ꯃꯤꯇꯔ ꯃꯈꯥꯗ ꯇꯔꯅꯦꯜꯅꯤ. 100 ꯃꯤꯇꯔ ꯅꯪꯒꯤ ꯕꯪꯀꯔ ꯕ꯭ꯂꯥꯁꯇꯔ ꯕꯝꯅꯐꯥꯎ ꯆꯪꯂꯣꯏꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯃꯅꯨꯡꯗꯅꯤ ꯃꯈꯣꯏꯅ ꯇꯔꯅꯦꯜ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯤꯕ ꯍꯥꯏ. ꯑꯗꯨ ꯀꯝꯅ ꯃꯥꯏ ꯃꯤ ꯁꯤꯒꯗꯧꯔꯤꯁꯦ? ꯑꯗꯣ ꯒꯖꯥꯗ IDFꯀꯤ ꯃꯤ ꯁꯤꯗꯦ ꯁꯤꯗ. IDFꯀꯤ ꯃꯤ ꯀꯝꯁꯦ ꯀꯝ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯍꯥꯏꯗꯒꯤ 10 ꯒꯨꯅꯥ ꯍꯦꯟꯅ ꯁꯤꯔꯤꯕꯅꯤ. 10 ꯒꯨꯅꯥ ꯍꯦꯟꯅ. ꯃꯔꯀꯥꯕꯥ ꯇꯦꯡ ꯀꯌꯥꯕꯨ ꯑꯣꯏꯈ꯭ꯔꯕꯅꯣ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯈ꯭ꯔꯕ ꯚꯦꯍꯤꯀꯜ. ꯍꯧꯖꯤꯛ ꯑꯗꯨ ꯂꯣꯏꯅ ꯂꯥꯟꯁꯤ ꯂꯦꯞꯂꯒ ꯁꯤꯖꯐꯥꯌꯔꯁꯤ ꯄꯨꯔꯥ ꯂꯣꯏꯔꯒ ꯄꯨꯔꯥ ꯁꯥꯟꯇꯤ ꯑꯣꯏꯕꯒꯤ ꯃꯇꯨꯡꯗ ꯒꯖꯥꯒꯤ ꯔꯤꯄꯣꯔꯠ ꯐꯖꯅ ꯊꯣꯛꯂꯛꯀꯅꯤ. ꯃꯔꯀꯥꯕꯥ ꯇꯦꯡ ꯀꯌꯥꯝ ꯇꯨꯝꯈꯤ, ꯚꯦꯍꯤꯀꯜ ꯀꯌꯥꯝ ꯇꯨꯝꯈꯤ, ꯂꯥꯟꯃꯤ ꯀꯌꯥꯝ ꯁꯤꯈꯤ. ꯏꯔꯥꯟꯒꯤ ꯑꯦꯇꯦꯛꯇꯨꯗꯁꯨ ꯃꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯜ ꯏꯔꯥꯟꯒꯤ ꯃꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯑꯃꯅ, ꯀꯃꯥꯟꯗꯔ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ, ꯀꯝꯁꯦ ꯀꯝ ꯃꯈꯣꯏꯒꯤ ꯑꯂꯣꯏꯕꯒꯤ ꯏꯁꯇ꯭ꯔꯥꯏꯛ ꯕꯤꯔ ꯁꯦꯕꯥ ꯍꯥꯏꯔꯤꯗꯣ, ꯕꯤꯔ ꯁꯦꯕꯥꯗ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯑꯂꯣꯏꯕꯒꯤ ꯏꯁꯇ꯭ꯔꯥꯏꯛ ꯑꯃ ꯇꯧꯈꯤꯕꯅꯤ ꯌꯥꯝꯅ ꯆꯥꯎꯅ. ꯕꯤꯔ ꯁꯦꯕꯥ ꯇꯦꯜ ꯑꯕꯤꯕꯇ. ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯏꯂꯣꯠ ꯃꯤ 12 ꯁꯤꯕꯒꯤ ꯋꯥꯅꯤ, ꯏꯖꯔꯥꯏꯜꯒꯤ ꯄꯥꯏꯂꯣꯠ. ꯑꯗꯨ ꯕꯤꯔ ꯁꯦꯕꯥꯗꯣ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯅꯤ, ꯄꯥꯏꯂꯣꯠꯀꯤ ꯀ꯭ꯋꯥꯇꯔꯅꯤ ꯍꯥꯏ. ꯑꯗꯨꯅ ꯃꯤ 12 ꯍꯦꯟꯅ ꯁꯤꯈꯤꯕꯒꯤ ꯄꯥꯎꯅꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯐꯣꯡꯗꯣꯔꯛꯏꯅꯤ. ꯑꯗꯨ ꯄꯨꯔꯥ ꯕꯤꯔ ꯁꯦꯕꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ I am from Assam bro. Assam Kasar.
ꯑꯗꯣ ꯕꯤꯔ ꯁꯦꯕꯥ ꯍꯥꯏꯔꯤꯁꯤꯗ ꯑꯂꯣꯏꯕꯒꯤ ꯏꯔꯥꯟꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯇꯨ ꯂꯣꯏꯅ ꯆꯥꯎꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯅꯥꯕ ꯕꯤꯔ ꯁꯦꯕꯥꯗꯒ ꯃꯥꯗ꯭ꯔꯦ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯈꯔꯛꯇ ꯂꯣꯏꯅ IDF ꯀꯤ ꯍꯣꯁꯄꯤꯇꯥꯜ ꯅꯥꯕ ꯍꯦꯗ ꯀ꯭ꯋꯥꯇꯔꯅꯤ ꯑꯃ ꯅꯥꯕ ꯑꯗꯨꯗ ꯀꯝꯁꯦ ꯀꯝ ꯃꯤ 12 13 ꯁꯤꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯄꯥꯏꯂꯣꯠ ꯃꯗꯣ ꯍꯧꯖꯤꯛꯇ ꯇꯂ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯂꯣꯠꯁꯤꯜꯂꯤꯕꯅꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯂꯣꯏꯅ ꯀꯨꯞꯁꯜꯂꯒ ꯊꯝꯃꯤ ꯋꯥꯂꯩꯀꯨꯝ ꯑꯁꯁꯂꯥꯝ ꯕ꯭ꯔꯣ ꯂꯣꯏꯅ ꯀꯨꯞꯁꯜꯂꯒ ꯊꯝꯃꯤꯕꯅꯥꯕ इजराइल की तरफ ऐसी हयेंग लान से पूरा सिस्फायर से ओइरगने लोइमक उब फंगनी हमास की कयाम हयेंग मी थादोक थाजिन दसो हमास की प्रेप अमदि थोलकनी दना मी महिदो पुथोरप अद्रसो अदुम उरनिमनी हमास की मी कयाम हिंगिमनो कयाम सिरम हौजिकती आरो हेना 40,000 नते 50,000 की नक यावरमनी हमास की लान मी से खुलाई पाइबसे करदे असाई फैमिली तुमने लोइखिबा अदुरा निपा अम लेहबा फैमिली तुमने लोइखिबा अदुरा नुपी अदु लोइ खुलाई पाइख्रमी लोइना हमास ते जॉइन तौख्रमी अदुइ मी मखैदो लोइना हमास ता मदो हमास हौजिकसु मखोइगी मीटिंग सिदा हमास की तरफ ते फत्तबो वाइदे मखोइ हौजिकसु सिसफायर दे लै लान लेपद लै मी थादोकपद लै किंतु IDF गजा थादोगे चप्पलागी निसिनि मादुसु डोनाल्ड ट्रम्प ना ngarang statement pikhramni IDF su kabak maning halgani aina ceasefire se hokibdagine ceasefire bi hajiki exchange miyoi exchange tawbisigi tanja sida makhoi ju mi se kabak maning halgani haina ba kanungi miyoi su aikoi gi Israel gi IDF ki lanmi su kabak maning halgani sina ba hojiki ceasefire se tawraga hostages deal amma matorok sa asipun makse hoji yam kan nei nari maside yamna makok chingna yaurisi kana kana na da turki ga egypt kani hojikta turki ga egypt kani yamna makok chingna turki na te egypt ka qatar gani yamna makok chingna hojikta hojiki lang ise ceasefire amasung hostages deal masida su donald trump na haribu wa makhajiru phajai karigumba asuk suk phajaba proposal sida purokpa makhoina wafam sida yahodu batardi amang bu oini habsi man harju ya ya ba kai sida phatta bam ta su hai hidram loina akhoi gi lokhat pe yabo wangang tanaba ceasefire tauba aduga 72 hours ki matung da law thogoi manung da miyoi phadna laikhiba makai hostages makai thadok thajin tauba aduga logeda gaza gi mateng yari makai nongmai din da trak chatruk ki mathak ta changlakpa adugi matung da gaza da chairiba kholiba toiriba building ama masi semgatpa adui matung da makka nauna building semgatpa adui matung da gaza sida hukumat taubada hamas ki khut yaudaba hamas na gaza gi akhoi gi power si Palestinian authority de sinba asi punmak se yaukram na ba fajabu wangang tani hamas ne khulai thadokpa do thadokani hamas thadokani hari khulai kariga adi siri micham ji mai mi sidre micham ji toin sira ba aduna makhoi ju nuai raktra ba wafam se US na mitrang sanari sanab masi su mayamam su sum hairi US ki mitrang ni ama mani an so hainari ko adu ko phajana khangde kariga di aidi Donald Trump si matana ma thajade Donald Trump buga madredi Netanyahu bisiga ai suta thajada matana ma thajada makhoi si matana ma thajada di makhoi si hauji amko Pakistan ki taraf te statement am la uhal bana ama madre sign to hol bana ama gram ko mahoi su nong na to khula ya ba hauji ano base madre di Yemen ki taraf te su Tel Aviv ta Yemen ki taraf te su toina hauji lan gi lepai tanjasire su ngarang ni Yemen ki taraf te Palestine 2 hain mohoi hypersonic missile do Tel Aviv tamna kapchalak pa silent khongba sina adre di amak Israel ki taraf te su lepte Israel su on thokna wayung cha khidraba mathomram naidraba kari haine hainingai leite mohoi si maramda yamna so hairu yamnate amak kasu changelaga Syria da amka election hoige dauri hajiki asad sarkar chakhibe matungda hajiki makhoi gi jolani gi hojik jolani ne chalai rimni ne jolani pholani hai gi hojik amaka election tau ga dauri aba hojiki Syria sida ano ba hojiki government khalbagi asi pun maksini hojik makhoi gi do oinri se do kari hairu ni amakta pau se harau se leple hayang se mi si thadok thajin tauran hairak pa se sine ko ngai se walaikum assalam nazir bhai kam taurige chak chare le itaw sai mapu gi de chak chajalak le mapu gi de chak charak le tai di kari karam pau no comment sim ta pa thigi mayam waro bibi ade Israel Iran mi sinba haibro adugi maram siradi hui olba adugi haidok taba mani aseng mani makhoi gi mi sib do haidok te makhoi gi mi series nini matung da kra pau se thoklak le aba akhoi gi mi ma siraina kari ga abdi adu haidok pa tar di mohoi da hojik su Tel Aviv ta hojik su Israel gi micham makai hojik su protest ta famim ne adui mathakta Europe country siri yamna chawna protest tawre aba sai gi kainom makai sigi against ta
ꯁꯣꯝꯗ ꯐꯣꯟ ꯑꯃ ꯂꯥꯛꯇꯅ ꯑꯩꯅ ꯈꯖꯤꯛꯇꯪ ꯃꯨꯠꯇ ꯊꯝꯕꯅꯤꯗ ꯀꯔꯤ ꯍꯥꯏꯕꯗꯤ ꯅꯍꯥꯟꯁꯨ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇ ꯕꯦꯔꯥ ꯊꯥꯡꯈ꯭ꯔꯦ ꯔꯤꯡ ꯇꯣꯟ ꯍꯥꯏꯐꯥꯎ ꯌꯥꯈꯤꯗ꯭ꯔꯤꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯔꯤꯡ ꯇꯣꯟ ꯍꯥꯏ ꯐꯥꯎꯕ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯤꯡꯖꯜꯂꯤꯗꯣ ꯑꯗꯨꯅꯤ ꯃꯥꯗꯨ ꯁꯣꯏꯗꯃꯛꯀꯤ ꯄꯥꯎꯁꯤ ꯍꯔꯥꯎꯕ ꯂꯥꯛꯄꯗ ꯑꯩꯅ ꯄꯥꯎꯁꯤ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯀꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯆꯪꯁꯤꯟꯗꯅ ꯌꯦꯡꯕꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯃꯦ ꯊꯥꯡꯒꯠꯂꯝꯒꯅꯤ ꯃꯌꯥꯝ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯁꯦꯡꯗꯣꯛꯅꯁꯤ ꯒꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯁꯐꯥꯌꯔꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯗꯨ ꯁꯣꯏꯗꯃꯛꯀꯤ ꯑꯩꯅ ꯄꯥꯎꯗꯤ ꯁꯣꯏꯗꯃꯛꯀꯤ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯄꯥꯎꯁꯤ ꯂꯥꯛꯑꯗꯤ ꯑꯩꯅ ꯁꯣꯏꯗꯃꯛꯀꯤ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯀꯅꯤ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝꯅ ꯁꯥꯡꯍꯜꯂꯣꯏꯒꯦ ꯂꯥꯏꯐ ꯌꯥꯝꯅ ꯁꯥꯡꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯐꯖꯅ ꯂꯩꯔꯣ ꯇꯦꯛ ꯀꯥꯏꯗꯕꯤꯗ ꯂꯣꯏꯅꯃꯛ ꯗꯨआ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ